ꯀꯛꯁꯤꯜꯂꯨ ꯀꯛꯁꯤꯜꯂꯨ ꯆꯤꯡꯗꯒ ꯂꯩꯗꯤ ꯈꯔ ꯐꯥꯎꯗꯕꯅꯦ ꯚꯥꯏꯗꯤ ꯅꯪꯁꯦ ꯆꯤꯡꯗꯒ ꯂꯩꯔꯗꯤ ꯀꯩꯗꯧꯕ ꯆꯤꯡꯗ ꯂꯩꯔꯗꯤ ꯁꯤꯒꯨꯝꯕ ꯂꯦꯝꯕ ꯈꯣꯠꯄ ꯍꯦꯛꯄ ꯈꯣꯠꯄ ꯌꯥꯝ ꯍꯧꯔꯤꯗ ꯆꯤꯡꯗꯗꯤ ꯕ꯭ꯂꯣꯛ ꯅꯝꯕ ꯌꯥꯏꯗꯅ ꯁꯤꯁꯨ ꯍꯥꯡꯕ ꯌꯥꯏꯗꯅ ꯑꯗꯨ चलो ꯑꯁ ꯋꯥꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯌꯦꯡꯉꯣ वासिरो ꯃꯁꯛꯇꯣ अई वादा ꯌꯦꯡꯕꯗ खंदे वादा अमता नोमा चाक थोंगा चागे खल्लिने मयाम को थाइने बानी फोंगा तमनाइबा मयाम मतमदि अस नुआइना थंबीनीगा अदुगा याम हाइबनेबको हौजिक्ति को सिंग खुनबो ओइन चलेबा अहनबा मक्तदा आइगी वीडियो सिबु येंबिरिबा अहल लमन इसिन इनाव ख्वाइ पुनमपु अहनबा मक्तदा कोकनेने खुयमजरी मयाम ngasidi sum isam chamna blog sum namake mयाम येंमिनसि हौजिकसे नोंगसु खरा खरा मांगे अदु नोंग मांगबदो खोइ साइगा आइगी नुपीगा सिंग खुनबा चक्केबको सिंग खुनबा चपदो मपान थोंगदा हाइपे थोगा सुम हाइपे मयाम येंमिनरुसि असंग अमान हाइबा तारे अदोइ तारे मयाम येंमिनरुसि मयाम नेरा एमा थादो थादो अस केनो मा हुमिबो स्टिकने थादो फोन पातो बाबाई दे तहा बाई दा का त फोन राखपदो मबोक होइदा थिंदोकता यारोइबको सिसे एई चपा यादे मनिंगदि एई मा पु यारोइदबा सिंग हेक पसलुसिला थादो मा याव यारोइदबको अगांग सी पु यारोइदबको मयाम को अगांग मफम दो खरा मनुंग चंगदौरिबा अदुनने मा यादि पुगे तौने लाओ चलसे इबेमा आई माई याम चावतो यम सम कथोबदेको आई माई रुपी यमने कंगबनी आई माई तंगाई म लौना थातो न था थगलो थगलो मसक सिगे जेंदो थगलो मम्मा जिकना तेरे ताव ना मी अन्याव सापदि अन्याव ना मन जाव त अन्या ngồi rồi bay được cầu thu bay đá cầu con dao thật ao rồi chứ không biết là thế lo mà bố hỏi thì thỉnh đâu kìa mà có gì mà chấp bây giờ thì vậy bà bay thì cầu thu thôi đi cả ngon ngon em ơi con nông tàn đi khôi mà sẽ tivi yengเลยแม่aduna mabok hoida tha da ya ra haji myaw haji ibani si chalu doi ni mako ado ai frit am to hong gi ge haidi nungai ti mako ai puk ti phadar ni anta ka wang thu si yam puk kan puk to noi khal ai ma kan thu re wa rồi đấy bốc to ai nupi na noi de na ai oina noi le la ona le tawi tu la sa cheng no han ta ni nong ta ma ko ta thong thong nong khaji ta la ma le mya khaji adu di chalu si ai thang am ta lo gi cái mà wow ấy da wow ba cái bản thân chỉ có một tỷ sang đã bao nhiêu cái đó là nè hay thì cái nào cái bang khẩn lại không được thang đi si phủ kia mà pan sẽ mà lên nó khai trào mà sao ấy xin khai rồi mới được đã lấy lắm nhỉ cái nó đã bán đó đây sẽ năng khi đó để xin lúc này nó có mấy chục à vậy mèo họ chỉ thôi đây bố sao mà ngàn cái nấm tối sao đâm nhiều gì ở chỉ được khơi gì ngàn nu mà cha mà hắn ta cột bờ lì tu gì chứ hắn ta nấu bố cột bữa nay bố gì chứ mục bang tông nó vậy mà mana họ chỉ chân lì lâm bi xe ổn là tới nơi đấy bố asom digi oina phau khage bako hajike koigi swai se sigumba ti yam hawi ba tau se asi he udoi ne bako hakka sabda ya je ko se ni pong thang ba khang di
ꯊꯣꯡꯅꯤꯡꯉꯥꯏꯒꯤ ꯊꯛꯏꯗꯩꯅꯦ ꯅꯣꯡ ꯇꯥꯗ꯭ꯔꯤꯉꯩꯗ ꯀꯩꯗꯧꯋꯦꯕ ꯆꯥꯛ ꯊꯣꯡꯅꯤꯡꯉꯥꯏꯒꯤ ꯆꯥꯛ ꯊꯣꯡꯅꯤꯡꯉꯥꯏꯒꯤ ꯅꯣꯡ ꯇꯥꯗ꯭ꯔꯤꯉꯩꯗ ꯅꯣꯡ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤꯅꯤ ꯉꯥ ꯐꯥꯗꯣꯛꯈ꯭ꯔꯕ ꯈꯪꯗꯦ ꯉꯥ ꯈꯔꯗꯤ ꯑꯣꯜꯂꯤꯗꯣ ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯀꯪꯉꯦ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯏꯃꯥꯡꯗ ꯃꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯂꯗꯥꯎꯕꯨꯏ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯡꯇ꯭ꯔꯤꯛ ꯁꯥꯡꯕ ꯑꯃ ꯆꯠ ꯂꯩꯔꯦ ꯍꯥ ꯀꯝꯕ ꯑꯣ ꯁꯤꯗ ꯐꯥꯎꯔꯁꯨ ꯌꯥꯔꯦ ꯑꯁꯣꯝ ꯃꯅꯨꯡꯂꯣꯝꯗ ꯂꯩꯔꯝꯃꯔꯣꯏꯌꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯍꯦꯛꯇ ꯑꯗꯨꯝ ꯂꯧꯔꯁꯤ ꯀꯩꯅꯣ ꯑꯁ ꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯍꯧꯋꯤꯗꯨꯕꯣ ꯍꯤꯡꯒꯣꯜ ꯈꯣꯏꯗꯣꯛꯈ꯭ꯔꯦ ꯁꯤꯡ ꯍꯥ ꯁꯤꯡ ꯑꯗꯨꯗꯥꯏꯗ ꯂꯩꯔꯔꯣꯏꯌꯦ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯍꯧꯖꯤꯛꯁꯦ ꯍꯤꯡꯒꯣꯜ ꯀꯣꯏꯊꯣꯛꯑꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯍꯣꯏꯒꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤꯡꯁꯦ ꯁ꯭ꯋꯥꯏꯗꯒꯨꯝꯕ ꯍꯦꯛꯇ ꯍꯧꯔꯒꯦ ꯈꯨꯟꯕꯁꯦ ꯋꯥ ꯃꯆꯥ ꯃꯆꯥ ꯑꯣꯏꯔꯁꯨ ꯅꯣꯡ ꯇꯥꯔꯛꯑꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯁꯨ ꯌꯥꯏꯀꯣ ꯊꯥꯡꯅ ꯇꯧꯔꯁꯤ ꯑꯩꯅ ꯑꯁꯨꯝ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯅꯝꯕ ꯁꯥꯔꯒ ꯃꯥꯅ ꯉꯥꯛꯇ ꯈꯨꯟꯍꯟꯂꯒꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯁꯥꯔꯒ ꯍꯧꯖꯤꯛ ꯃꯥꯅ ꯉꯥꯛꯇ ꯈꯨꯟꯍꯜꯂꯗꯣꯏꯅꯤ ꯑꯩ ꯅꯝꯃꯛꯀꯦ ꯅꯪ ꯑꯗꯨꯝ ꯈꯨꯜꯂꯣ ꯏꯕꯦꯝꯃ ꯀꯩꯒꯤ ꯍꯥ ꯍꯣꯏ ꯑꯩ ꯚꯤꯗꯤꯑꯣ ꯀꯅꯥ ꯅꯝꯗꯣꯏꯕ ꯀꯩꯕ ꯑꯁ ꯑꯩꯅ ꯈꯨꯟꯕ ꯅꯪ ꯅꯝꯗꯣꯏꯕ ꯍꯥꯏꯁꯦ ꯈꯨꯜꯂꯒꯦ ꯏꯕꯦꯝꯃ ꯑꯩ ꯅꯝꯃꯛꯀꯦ ꯀꯟꯅ ꯁꯤꯎ ꯀꯟꯅ ꯍꯧꯖꯤꯛ ꯅꯥꯝꯃꯦ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯆꯣꯠꯄ ꯑꯣꯏꯔꯝꯅꯤꯌꯦ ꯑꯀꯪꯕꯗꯨ ꯈꯨꯜꯂꯣ ꯍꯥꯏꯕꯅꯤ ꯃꯆꯥ ꯃꯆꯥꯁꯤꯡꯗꯣ ꯍꯥ ꯁꯤꯒꯨꯝꯕꯁꯨ ꯌꯥꯏ ꯁꯤꯒꯨꯝꯕꯁꯦ ꯀꯥꯏꯗ ꯉꯁꯤꯗꯤ ꯃꯌꯥꯝ ꯊꯕꯛꯁꯨ ꯆꯠꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯀꯩꯅꯣ ꯁꯤ ꯃꯐꯝꯁꯦꯀꯣ ꯎꯔꯨꯝ ꯈꯔ ꯇꯥꯕꯅꯤꯅ ꯏꯪꯉꯦꯕꯀꯣ ꯐꯛ ꯑꯃ ꯊꯥꯔꯒ ꯆꯥꯛꯀ ꯆꯥꯔ ꯂꯩꯔꯤꯕꯀꯣ ꯌꯥꯝ ꯏꯪꯅ ꯅꯨꯡꯉꯥꯏꯅꯤꯕꯣ ꯊꯥꯡ ꯂꯧꯒꯦ ꯁꯤꯗ ꯑꯃ ꯁꯣꯝꯗ ꯑꯆꯧꯕ ꯑꯃ ꯂꯩꯌꯦ ꯀꯛꯅꯤꯡꯉꯥꯏ ꯁꯦ ꯄꯥꯏꯌꯨꯁꯦ ꯑꯩ ꯇꯧꯕꯤꯒꯦꯁꯦ ꯇꯧꯔꯒꯦ ꯐꯥꯠꯂꯥꯅꯧꯕꯅꯤꯗ ꯁꯤꯒꯨꯝꯕꯁꯤ 이거 같이 앵그러 나입니다 단도 깐브라 ꯀꯜꯂꯦ 생겨 얌 나한이 얌 따라무네버거 뭐 흰건 거기부터 로이 ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯁꯤꯡꯗꯣ ꯀꯗ ꯂꯥꯟꯅꯨ ꯃꯌꯥꯡ ꯁꯥꯠꯂꯥ ꯇꯥꯔꯥ ꯑꯗꯨ ꯂꯧꯔꯤ ꯌꯥꯔꯗꯝꯅꯦ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯗ ꯃꯌꯥꯝ ꯈꯔꯕꯨꯗꯤ ꯈꯨꯜꯂꯦꯕꯀꯣ ꯑꯗꯨ ꯁꯤ ꯍꯦ ꯁꯤꯟꯊꯨ ꯁꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯒꯦꯕꯀꯣ ꯁ꯭ꯋꯥꯏꯁꯤ ꯌꯥꯝ ꯇꯥꯗ꯭ꯔꯦꯕꯀꯣ ꯍꯥꯟꯅ ꯍꯤꯡꯒꯣꯜꯁꯦ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯍꯤꯡꯒꯣꯜꯁꯦ ꯀꯣꯏꯕ ꯂꯣꯏꯔꯕꯅꯤꯅ ꯏꯁꯤꯡ ꯌꯥꯝ ꯇꯥꯗ꯭ꯔꯦ ꯅꯍꯥꯟꯗꯤ ꯈꯔ ꯈꯨꯟꯕꯅꯦꯕ ꯁ꯭ꯋꯥꯏꯁꯨꯀꯣ ꯍꯟꯗꯛꯇꯤ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯄꯨꯛꯁꯤ ꯌꯥꯗ꯭ꯔꯦ ꯇꯨ ꯀꯪꯉꯦ ꯀꯥꯏꯗꯒꯤ ꯆꯥꯛ ꯆꯥ ꯇꯣꯛꯑꯒ ꯍꯦꯛꯇ ꯇꯨꯝꯕꯅꯤꯅ ꯊꯕꯛ ꯍꯜꯂꯛꯄ ꯀꯥꯟꯗ ꯋꯥꯏꯅꯀꯣ ꯋꯥꯀꯥꯟꯗ ꯑꯗꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯇꯨꯝꯃꯦ ꯑꯗꯨ ꯇꯨꯝꯕꯅꯤꯅ ꯄꯨꯛꯂꯣꯝꯗ ꯏꯟꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥ
손다 손다. 자. không thầm được thôi rồi nhưng mà đi thả mình Đây bỏ. ngay rồi Hả? vừa đèn lô bóng đấy à đây là một giày đứng ngông bồng hóng là cũng mất hả hai thằng vậy qua tôi mới sợ là phải gì đó 와 싫어. 아이 와다. không phải để không vậy 근데 와다 아무튼 노마 짝 좋은 거 싸게 칼리네. 아도와저 담어 누가 이행하시 보고 농지주 하이펫 망네 또 시제. 아까 송기 솜나디고 원고이 타이 보고 라북 나기네 아항만에 보고 스티아시 그대들 이행도 아 콜로다 저 와판니 năng noi napam su mo khulak pro hana pam đã ờ không được ha bị ngay giờ bố khơi ở ima khơi là có đừng cắn lòng đấy bị ngay da hojikti hojiki chao 근데 hojiki chao lo ni ne pura set le hojiki ma si chao lo ni ne pura set le natro ha 농시들어 아이 와마 하게 보고 타이나 이반이 강나링의 마땀들이고 마양고 타이나 이반이 폰가 땀나이바 마땀들이 아씨 누아이네 담비니가 누가 얌 하이브네 보고 hꯧ직티고 싱콘보 인 zetleba adu nang wakhanda kai khangeba kana hayo taroi ko haro ai wakhanda ba khanda kai gya kai khandia nungaine thambigini gaina haga fi 싱콘보 인 zetle aduna myamsu chicken bio ai gum pa phangadi nai bak thijani agi tawni na myam aina sumaina 싱쿤나 제노기 비디오 남을 레잉에다 싱쿨러로 싱세 하나 카 콘기게 아두가 오래 마카타바 비디오데 좀 밍미나시면 yam haire 싱쿤 bako ibema maram mokpini mase maram yam mok khajani ko ado mayam isai amda sakke ai chamchamna hingjabani aidi mayam sida sing khra leire tu sise sisi khung khage sisi yare aduda lakho se hido haiba yenge aina video nambi ge bako sas haire ha horen ke isang sa dino ko khangdiya mayam mase ada singda gumbako laigida bane bako onareba tamda oina laisileba mase sigumba hekpa khotpa mase ko mkhut masa yumda laisu tumina laite bako kaino ama nata so ama adum pangko to leiba nupine base sise mayang kang habi wani berane madi kaksillu singda laide khar phau lo ne bai nang kya
ꯆꯤꯡꯗꯒ ꯂꯩꯔꯗꯤ ꯀꯩꯗꯧꯕ ꯆꯤꯡꯗ ꯂꯩꯔꯗꯤ ꯁꯤꯒꯨꯝꯕ ꯂꯦꯝꯕ ꯈꯣꯠꯄ ꯍꯦꯛꯄ ꯈꯣꯠꯄ ꯌꯥꯝ ꯍꯧꯔꯤꯗ ꯆꯤꯡꯗꯗꯤ ꯕ꯭ꯂꯣꯛ ꯅꯝꯕ ꯌꯥꯏꯗꯅ ꯁꯤꯁꯨ ꯍꯥꯡꯕ ꯌꯥꯏꯗꯅ ꯑꯗꯨ ꯍꯦꯛꯄ ꯈꯣꯠꯄ ꯆꯤꯡꯗꯗꯤ ꯌꯥꯝ ꯑꯗꯨꯒꯨꯝꯕ ꯇꯧꯒꯜꯂꯤꯗꯅ ꯆꯤꯡꯗ ꯂꯩꯕ ꯅꯨꯡꯉꯥꯏꯅꯤꯌꯦ ꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯤꯟꯖꯥꯡꯁꯨ ꯂꯩꯔꯒ ꯆꯥꯗ꯭ꯔꯦ ꯊꯥꯔꯒꯀꯣ ꯑꯗꯨꯝ ꯍꯦꯛꯑꯒ ꯆꯥꯕ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯂꯩꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯑꯆꯧꯕ ꯑꯃ ꯂꯩꯗꯨꯗꯤ ꯍꯥ ꯍꯣꯔꯦꯟ ꯌꯦꯡꯍꯟꯁꯤꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯐꯗꯤꯒꯣꯝ ꯍꯦꯛ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯊꯥꯕ ꯀꯥꯟꯗ ꯍꯥꯟꯅ ꯊꯟꯈ꯭ꯔꯦ ꯑꯇꯩ ꯊꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯈꯨꯟꯖꯤꯜꯂꯨ ꯈꯨꯟꯖꯤꯜꯂꯨ ꯑꯩ ꯍꯧꯖꯤꯛ ꯏꯁꯩ ꯁꯛꯄꯤꯔꯛꯀꯦ ꯅꯪꯒꯤ ꯈꯨꯜꯂꯣ ꯍꯥ ꯑꯩ ꯁꯛꯂꯛꯎꯔꯣ ꯌꯥꯔꯕꯣ ꯊꯨꯝ 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 ꯅꯪꯒꯤ ꯁꯛꯇꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡ ꯎꯅꯤꯡꯕ ꯍꯦꯜꯂꯤ ꯌꯦꯡꯊꯣꯔꯛꯑꯣꯅꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯣꯏꯔ ꯃꯥꯜꯂꯦ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯈꯥꯡꯖꯔꯤ ꯑꯩꯅ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯎꯈ꯭ꯔꯒꯀꯣ ꯑꯉꯥꯎꯕꯅꯦ ꯍꯥꯏꯔꯅꯦꯕ ꯑꯩꯁꯤ ꯇꯧꯔꯤꯁꯦ ꯊꯥꯒꯠꯆꯕꯗ ꯌꯥꯗꯦꯍꯦ ꯑꯗꯣ ꯇꯥꯕ꯭ꯔꯣ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯅꯪꯀꯣ ꯅꯇꯣꯝꯗꯒꯗꯤ ꯅꯨꯡꯁꯥꯒꯨꯝꯕ ꯍꯧꯖꯤꯛꯇꯤ ꯄꯨꯡ ꯕꯥꯔꯣꯕꯨꯗꯤ ꯇꯥꯔꯦꯃꯀꯣ ꯁꯤꯗꯤ ꯑꯩ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩ ꯌꯥꯎꯗ꯭ꯔꯀꯥꯟꯗꯒꯨꯝꯕ ꯅꯇꯣꯝꯗꯒꯨꯝꯕ ꯄꯨꯡꯆꯠ ꯆꯠꯀꯅꯨꯕꯀꯣ ꯑꯁꯤ ꯃꯐꯝꯁꯦ ꯂꯤꯟ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯁ꯭ꯋꯥꯏꯁꯦ ꯅꯪ ꯈꯪꯗꯕꯩꯅꯦ ꯊꯦꯡꯅꯗ꯭ꯔꯤꯕꯩꯅꯦꯕꯀꯣ ꯁꯦ ꯁ꯭ꯋꯥꯏ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯦ ꯁꯤꯒꯤ ꯄꯨꯔꯥ ꯑꯦꯔꯤꯌꯥ ꯑꯆꯧꯕ ꯁꯤꯒꯤꯁꯦ ꯑꯁꯤꯗ ꯂꯝ ꯉꯥꯛꯄ ꯂꯤꯟ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯅꯪ ꯑꯁꯤꯗ ꯅꯇꯣꯝꯗ ꯃꯔꯛ ꯃꯔꯛꯀꯨꯝꯕ ꯑꯩ ꯂꯩꯇꯕ ꯀꯥꯟꯗꯒꯨꯝꯕ ꯆꯠꯀꯅꯨꯕ ꯈꯪꯕ ꯑꯅꯛꯄꯗ ꯈꯨꯟꯕꯅꯤꯅ ꯁꯤ ꯅꯪ ꯈꯣꯜꯂꯣ ꯋꯥꯔꯣ ꯁꯤ ꯃꯇꯦꯛ ꯃꯇꯦꯛꯁꯦ ꯂꯧꯊꯣꯛꯑꯒ ꯁꯤ ꯑꯆꯧꯕꯗ ꯈꯥꯏꯔꯒ ꯑꯁꯤ ꯑꯁꯣꯝꯗ ꯌꯨꯝ ꯀꯩꯀꯥ ꯎꯔꯤꯁꯦꯀꯣ ꯁꯣꯝꯗꯒ ꯌꯨꯝ ꯀꯩꯀꯥ ꯎꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯂꯧꯕꯨꯛ ꯎꯔꯤꯁꯦ ꯑꯁꯤꯒꯤ ꯂꯧꯕꯨꯛꯁꯦ ꯑꯁꯤꯗꯒꯤ ꯌꯨꯝ ꯎꯔꯤꯕꯁꯦ ꯑꯁꯤꯅ ꯌꯨꯅꯥꯝ ꯍꯤꯟꯗ꯭ꯔꯣꯝꯅꯦꯕꯀꯣ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯍꯣꯏꯒꯤ ꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤꯗ ꯀꯩꯅꯣ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤꯗꯣ ꯅꯨꯡꯁꯤꯗ ꯑꯁꯤꯒꯤ ꯂꯧꯕꯨꯛ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯀꯣ ꯊꯥꯏꯅ ꯁꯤꯒꯤ ꯂꯧꯕꯨꯛ ꯃꯐꯝ ꯁ꯭ꯋꯥꯏꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯟꯅꯔꯝꯕꯅꯦꯕꯀꯣ ꯐꯨꯠꯕꯣꯜꯒꯣ ꯀꯩꯌꯣ ꯑꯗꯨꯝ ꯁꯥꯟꯅꯔꯝꯕꯅꯤ ꯅꯨꯡꯁꯤꯌꯦ ꯍꯧꯖꯤꯛꯇꯤ ꯊꯣꯛꯇꯕ ꯀꯨꯏꯔꯦ ꯉꯁꯤ ꯈꯛꯇ ꯑꯃꯨꯛ ꯊꯣꯛꯑꯦ ꯌꯥꯝ ꯀ꯭ꯔꯤꯛꯀꯦꯠ ꯁꯥꯟꯅꯕ ꯀꯩꯌꯣꯀꯣ ꯌꯥꯝ ꯁꯥꯟꯅꯔꯝꯕꯅꯤ ꯑꯗꯨ ꯑꯣꯏꯗꯩ ꯍꯥ ꯑꯗꯨꯗ ꯃꯥꯒꯤ ꯑꯄꯤꯛꯄ ꯑꯗꯨꯗꯒꯤ ꯌꯧꯔꯣꯏꯌꯦ ꯁꯤ ꯏꯕꯥꯅꯤ ꯇꯧꯁꯤꯁꯦ ꯌꯥꯔꯣꯏꯌꯦ ꯌꯥꯔꯣꯏꯕ ꯀꯜꯂꯦꯕ ꯅꯪ ꯇꯧꯔꯁꯨ ꯉꯝꯃꯣꯏꯕ ꯑꯗꯨ ꯏꯕꯥꯅꯤ ꯆꯤꯡꯁꯦ ꯍꯥꯏꯕ 이번이 지금 야로 이번이 지금 야로 나도 해. 너 섭빵한 거 안 빠져. 응, 빨래. 해. 너무 누빠 더 해. 떴 그래. 깔래. ꯁꯨꯃꯥꯏꯅꯀꯣ ꯊꯧꯅꯥ ꯍꯥꯞꯄꯤꯗꯗꯤ ꯌꯥꯔꯣꯏꯕ ꯊꯧꯅꯥ ꯍꯥꯞꯄꯤꯔꯗꯤ ꯁꯤꯗ ꯊꯣꯛꯄ ꯉꯝꯃꯣꯏ ꯌꯦꯡꯉꯣ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯉꯝꯃꯣꯏꯕ ꯀꯜꯂꯦ ꯁꯤ ꯃꯇꯦꯛ ꯂꯧꯊꯣꯛꯑꯒ ꯈꯔ ꯊꯣꯡꯕ ꯌꯥꯏꯗꯅ ꯁꯤꯁꯨ ꯑꯀꯪꯕꯅꯤꯅ ꯅꯪꯒꯤꯅꯤꯕꯨ ꯍꯥꯏꯔꯗꯤꯀꯣ ꯁꯤꯒꯨꯝꯕꯗꯤ ꯂꯥꯏꯔꯦꯕꯀꯣ ꯑꯗꯨꯗꯤ ꯌꯨꯝꯗ ꯀꯛꯊꯠ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯄꯨꯈ꯭ꯔꯁꯦ ꯆꯠꯁꯦꯀꯣ ꯁꯣꯝꯗ ꯃꯇꯦꯛ ꯈꯔ ꯂꯧꯒ ꯑꯩ ꯄꯨꯔꯛꯑꯒꯦ ꯑꯗꯣ ꯑꯩ ꯄꯥꯏꯔꯛꯑꯒꯦ
ꯁꯤꯡꯁꯤꯒꯣ ꯂꯩꯇ꯭ꯔꯦꯕ ꯅꯍꯥꯟꯗꯤ ꯑꯁꯣꯝ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯟꯅ ꯈꯨꯜꯂꯝꯕ ꯃꯐꯝꯗꯣ ꯌꯥꯝ ꯇꯥꯔꯝꯕꯅꯦꯕ ꯁꯤꯡ ꯃꯣꯏ ꯌꯨꯝꯕꯨꯅ ꯂꯣꯏ ꯂꯧꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤ ꯈꯨꯜꯂꯒ ꯑꯩꯈꯣই ꯂꯩꯔꯝꯕꯅꯦꯕ ꯑꯗꯨ ꯉꯁꯤ ꯈꯨꯜꯂꯨꯁꯦ ꯍꯥꯏꯔꯒ ꯂꯩꯔꯝꯗꯕ ꯑꯗꯨꯒꯤ ꯑꯐꯪꯕ ꯂꯧꯔꯦ ꯑꯀꯪꯕꯗꯣ ꯌꯥꯗ꯭ꯔꯥ 이니 ꯅꯪꯒꯤꯅꯤꯕꯨ ꯍꯥꯏꯔꯗꯤꯀꯣ ꯆꯤꯡ ꯐꯨꯛꯀꯦ ꯍꯥꯏꯔꯅꯤ ꯋꯥꯔꯤꯗꯤ ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯤꯗ ꯃꯥꯟꯍꯟꯕꯩ ꯋꯥꯅꯤ ꯍꯥꯒꯠꯆꯔꯦ 이러도 야라래 이러고서 놈다 ꯃꯐꯝꯁꯦ ꯀꯦꯃꯦꯔꯥꯗꯗꯤ ꯐꯖꯩ ꯍꯦꯡꯉꯦ ꯑꯩꯈꯣꯏ ꯃꯅꯤꯡꯗꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯅꯦ ꯈꯣꯏꯅꯦꯕ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯍꯥ ꯂꯣꯏꯁꯤꯜꯂꯁꯤꯔꯕ ꯑꯪ 으이씨 ꯍꯨꯃꯥꯡ ꯈꯔ ꯇꯥꯏ 좀 야 ꯀꯩꯅꯣ ꯑꯩꯒꯤ ꯑꯩꯈꯣꯏ ꯃꯥꯒ ꯑꯉꯥꯡꯒ ꯆꯠꯈꯤꯕꯗ ꯑꯃꯨꯛ ꯀꯞꯄ ꯂꯩꯔꯝꯗꯅꯀꯣ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨ ꯅꯤꯡꯉꯥꯏ ꯌꯥꯝ ꯊꯤꯌꯦꯕꯀꯣ ꯑꯗꯨꯅ ꯊꯥꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯅꯤ ꯍꯟꯗꯛꯀꯥꯟꯗꯤ ꯆꯥꯎꯈꯠꯂꯛꯄꯅꯤ ꯌꯥꯗ꯭ꯔꯦꯕ ꯕꯣꯗꯤꯗꯨ ꯐꯕ ꯌꯦꯡꯉꯣ ꯐꯩ ꯐꯕ꯭ꯔꯅꯦ ꯖꯤꯝꯒ ꯁꯥꯟꯅꯔꯗꯤ ꯈꯔ ꯇꯧꯗꯕꯅꯤ ꯑꯗꯨ ꯖꯤꯝ ꯐꯖꯅ ꯅꯣꯏꯔꯦ ꯍꯟꯗꯛꯇꯤ ꯍꯥ ꯅꯣꯏꯔꯦꯕ ꯄꯨꯛꯇꯨꯔꯣ ꯑꯁ ꯍꯥꯟꯅꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯗꯤꯀꯣ ꯀꯪꯉꯦꯕ ꯃꯥꯁꯦ ꯁꯤꯐꯥꯎ ꯁꯨꯃꯥꯏꯅ ꯊꯣꯛꯄ ꯅꯠꯇꯦ ꯀꯩꯅꯣ ꯌꯥꯝ ꯊꯤꯀ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯊꯤ ꯅꯣꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯁꯤ ꯀꯩꯅꯣꯁꯦ ꯄꯨꯈ꯭ꯔꯒꯦ ꯎꯁꯤꯡꯁꯦ ꯑꯗꯨ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯆꯠꯂꯁꯤ ꯑꯩ ꯁꯤ ꯑꯆꯧꯕꯁꯦ ꯑꯁꯤꯁꯦ ꯄꯥꯏꯔꯛꯑꯒꯦ ꯑꯩꯅ ꯊꯥꯡꯗꯨꯗꯤ ꯑꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯗꯨꯗꯤ ꯌꯨꯝ ꯌꯧꯕ ꯀꯥꯟꯗ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯀꯣ ꯊꯝꯃꯣ ꯑꯗꯨꯗ ꯁꯤꯁꯦ ꯑꯣꯁꯦ ꯁꯦ ꯊꯥꯡꯗ ꯄꯨꯔꯛꯑꯅꯨ ꯍꯥꯏꯔꯒ ꯁꯤꯗ ꯑꯃꯨꯛ ꯆꯠꯈꯤꯁꯤ ꯍꯥꯏꯔꯒ ꯅꯪꯅ ꯀꯞꯄꯤꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯅꯗꯤ ꯉꯝꯃꯔꯣꯏꯍꯦ ꯀꯩꯅꯣ ꯂꯧꯔꯒ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯂꯥꯛꯏꯗꯣ ꯁꯣꯝꯗ ꯑꯃꯨꯛ ꯍꯩ ꯃꯍꯤ ꯇꯧꯔ ꯂꯩꯗꯣ ꯃꯕꯣꯛ ꯍꯣꯏ ꯆꯠꯈꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯉꯥꯅꯨ ꯃꯆꯥꯗꯣ ꯃꯆꯤꯟꯖꯥꯛ ꯊꯥꯛꯅꯕꯗꯣ ꯁꯤ ꯂꯩꯗꯣ ꯉꯥꯅꯨ ꯃꯆꯥꯁꯤꯡꯗꯣ ꯁꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯅ ꯊꯥꯛꯏꯁꯦ ꯍꯌꯦꯡꯋꯥꯏ ꯆꯥꯎꯀꯥꯟꯗ ꯃꯨꯛꯕꯥꯡ ꯇꯧꯅꯕ ꯀꯣ ꯆꯨꯝꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯋꯥ ꯉꯥꯡ ꯌꯥꯔꯣꯏꯕꯀꯣ ꯃꯥ ꯌꯥꯗꯕ ꯑꯃ ꯂꯩꯕ ꯑꯗꯨꯅꯦꯕ ꯉꯥꯡ ꯌꯥꯗ꯭ꯔꯤꯁꯦ ꯁꯤ ꯂꯩꯗꯣ ꯉꯥꯅꯨ ꯃꯆꯥꯁꯤꯡꯗꯣ ꯑꯁ ꯑꯇꯤꯌꯥꯁꯦ ꯐꯖꯗ꯭ꯔꯥ ꯇꯨ ꯑꯇꯤꯌꯥꯁꯤ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯃꯝꯃꯦ ꯌꯨꯝ ꯀꯥ ꯆꯪꯉꯗꯤ ꯃꯝꯃꯦ ꯍꯦꯛꯇ ꯃꯩ ꯂꯥꯛꯇꯕ꯭ꯔꯣ ꯂꯥꯛꯑꯦ ꯐꯦꯟ ꯑꯝꯇ ꯊꯥꯒꯦ ꯂꯥꯛꯑꯦ ꯃꯩ ꯂꯥꯛꯑꯦ ꯑꯁ ꯑꯩꯒꯤ ꯍꯨꯃꯥꯡꯗꯣ ꯌꯦꯡꯉꯨꯇꯨ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯄꯁꯤꯗꯀꯣ ꯌꯦꯡꯉꯨꯇꯨ ꯑꯩ ꯍꯨꯃꯥꯡ ꯃꯌꯥꯝꯗꯣ ꯑꯁ ꯍꯨꯃꯥꯡ ꯈꯨꯇꯥꯗꯣ ꯂꯣꯏꯔꯦ ꯅꯠꯇ꯭ꯔ ꯇꯨꯕꯤ ꯍꯩꯗꯨꯀꯣ ꯇꯤꯡꯊꯥꯏꯗꯣꯏ ꯖꯪꯒꯥꯏꯕꯣ ꯖꯪꯒꯥꯏꯌꯦ ꯑꯁ ꯕꯕꯥ ꯀꯩꯖꯥꯃ ꯂꯣꯏꯔꯦ ꯐꯨꯔꯤꯠꯇꯒ ꯂꯣꯏ ꯀꯣꯏ ꯕꯕꯥꯁꯨ ꯊꯛꯀꯦ ꯀꯣꯏ ꯕꯕꯥ ꯖꯥꯃ ꯀꯣꯏ 와우 장가이노 타오로데 하 빠빠이나 빠이 듣고만 빠빠이 듣고만 ꯌꯥꯝ ꯁꯥꯔꯦ ꯐꯗꯤꯅ ꯑꯃ ꯇꯩꯊꯣꯛꯈꯤꯒꯦ 이루ꯕꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯂꯨꯔꯒꯦꯕꯀꯣ ꯈꯨꯁꯥꯁꯦ ꯂꯣꯏꯔꯦ ꯍꯥ ꯄꯨꯊꯣꯛ ꯁꯥꯕ꯭ꯔꯣ 하가자예 너희디 내가 강군이 토어예 아코이디 하도 하가자예 아주 거의 괜히서 또 많고 거기 야지 됐다 나도 펜 받아줘 1 2 3 go 락데 온도 후 펠라에 가 바바 지기 또 빼러 가 이루지는 날 칼비고 만나기도 또 칼도 야래 자
ยังไงคุณกาโอยมันน่ะพวกแกอยู่ตัวที่อ๋อให้แมวสุดที่ให้แมวแต่ใช่ไอ้ฉันดูไปดูหักกระสับมันได้ยาเดิมแมวพอที่เชี่ยค่อยใช้ค่อยชูไอ้กี่หนุ่มพี่ค่อยชูค่อยมาค่อยชูสีเลยเลยบอกว่าอันดูดิแมววิดีโอเชี่ยช่วยมาตั้งเชี่ยเลยสินเจอแกmalag to kung bablo kay data ay sumay niya siya makibo ko may ako ano nung si video na nalaw ay channel sida kay gumba so hibal lan hibal yaro ko so kuding ma apang ba nalaw ni nasal nasi singni hay khalag na piu ko mya so hibal lan hibal yaro so ahla man singna myam na piu adu ay tare myam video se shwa matang yo lo sinjar ke kasi go ni di bye bye